पाउचेदी युमफम ओइबा मरोइबा पाउ खराब दे तौजरे मीतै एसटी ओहननबा खोंजंग चंगसनख्रे मीतै माइतै कम्युनिटी बो शेड्यूल ट्राइब एसटी लिस्ट चलनबा मणिपुर लेंगकना सेंटर द रिकमेंड तौगदबनि आइना ताक्सिनदुना एसटी डिमांड कमिटी ना खोंजंग चंगसनख्रे ngasi imphal gi thau ground da jamchin kiba khongjang aduda STDC gi general secretary ke bogendra chit na phongdo kibada committee aduna mitai singbo schedule tribe list da salanaba sahi nipal chupna khongjang changchin duna lakle adumai namak state lenga na hiram masika mari leinaba thabak kama da paikatana leire kumja lising ani taraga mapan gi march ahum da demand adu taksin duna miyam gi asokwa wakat khongchat ama satkiba su laikhrabane mitai kaglup asi mangkiba yabagi akiba lakliba asida Constitution asigi ngaglo pibagi tangai fadaba lai haike atopa pau amadna parliament mekhalda BJP na sit chahum chupna hom phangge badu grassroots jauna organization tobagi hona zamanne haukiba parliament mekhalda BJP na sit chahum chupna hom phangduna absolute majority oiduna Narendra Modi gi anisaba leihak lakiba asi BJP gi losing basing grassroots level phawada ningthina organize tobagi hona zamanne lakadoriba manipur gi taragani thoi suba manipur bidan sabha gi mikhal lising ani koni thoida pangthokadoriba asida ju BJP na nifu gi matakta phangduna absolute majority phangani aina education fisheries amade kada gi minister S Rajana phangdokre ngasi BJP Kisan Morja Imphal West district na sinduna sangaithel bazar community hall da pangthokpa executive meeting pangthokpada wafamasi phangdokibane bangna bakha tara duna hai India da ayam matam da congress na lengak paiduna lage ngasi di center da su BJP na lusing ba National Democratic Alliance NDA government Narendra Modi gi ani suba tam lakre Manipur da su BJP na lusing ba NBRN gi lengak lakre masigi mamang da congress na lusing ba sahi tara manga gi lengak laikhrabane rajniti gi ahung ba chawna purak pung amli ba asi party asi gi lusing ba sing top level dagi grassroots level phobuda organization fajana tobang bagi mai adu phang bang amli bane ngasi di center da lengak liba Narendra Modi gi government asina laita lairaba laumi sinmi nupi angang na chingba kya gi tongan ba scheme kaya paket pangam khre Manipur da su center na pikhal gliba scheme singi mathakta Manipur miyam gi jaifana ba scheme kaya amasu baikale masina asauba ahung ba kaya purak pangam laklibane ngasi pangthok liba district executive meeting asi state level gi pangthok laga lawkhiba warep sing adu amuk wakhal taminaduna jare support tawre aiba warep lawgadori bane mandal gi amadi booth level gi mathang pangthok kadori bane Kisan Morcha natana BJP Manipur Pradesh kisuk mathang booth level phauba pangthok lebane maragachida Congress party da gi jamlaba miyoi sing BJP da changlakre khangabo kendra ki manung chanalaiba polling station 35/35 sangai yumpham da social worker contractpam manjor mangang state executive committee member BJP Manipur Pradesh ki lusing makhada ngasi Congress party da gi jamlaba miyoi sing BJP da changlakre BJP khangabok mandal na sinduna sangai yumpham nungphok da pangthokiba thoram aduda BJP Manipur Pradesh ki Vice President Usam Devena athoiba mithunglen BJP Thobal District President Jumnam Kumar Jitna Thoramapu amade ke Inaukcha Devi Secretary BJP Manipur Pradesh in charge Thobal District Kundrakpam Manjor Mangang State Executive Member BJP Manipur Pradesh MD Bahuddin Shah Treasurer Minority Morcha BJP Manipur Pradesh na akhanaba mithunglen ching oina saruk yakhe Nagalamarumda lairik tak lingai oja phakre tha asigi kungi nongthil pung ahomlom tabada kyamgai muslim mayai lekai da leiba maktab I Nurul Ulum gi oja MP Nasir Hussain bo phijam chelak lakpa state police ki team amana mairoi sing gi mamangda aki akhang thokhatlaga phatuna pukhiba thong po lekai ki miyamna condemn tawi aina member Ahmad Rajana phangdorakle ngasi kyamgai muslim lekai da leiba maktab I Nurul da pawmi sing unaba amada member Ahmad Rasna makataraduna hai Maktab I Nurul Ulum Kiamgai Purani Masjid asida mahi tamlibasi class 4 dagi 10 phawbane Oza MP Nasir Hussain mahi sing bob mahi tambir patamda thawdok asi thogibane masina akhang sing adu aki akhang su thogale maram chu pidana ain bakut pai haiduna asigumba thau asi matungda apukhana tawbigano FIR su chanbanate haina su penda wofam kya su thamalagle thawdok asigi maram hangladuna phabak chau khok makhong da patadar amadagi Loktak Development Authority LDA na lam lauksin bayu wahda Kiamgai Purana Masjid ki Imam MP Nasir Hussain sahi kuntra abukba MD Asap Wali Phabak Chau khok makhong asi phabani aina bakum piramkhe asigumba thawung asi maktab I committee amadi mohalla wala singi maikedegi kanna janing da bapongthokli aina su pawdam lagle Imam mohalla amagi Islam gi lusing ba amada sathagi batawning da thawung mohalla gi ayaba yaudana
khanghaudana violate tawrambagi thong amuk khanna matungda thokhan bidanaba mari leinabasindasu apel tawragle atopa makha tarakba pau amatana kugi mayukta khongjang changchinba miyoi ani hatkibadagi Myanmar gi mafum punamakta miyamge protest satharagle Myanmar gi ani suba khwaidagi chawba shaharda ngarang khongjang changchin khipa protester singe marakdagi miyoi ani Myanmar gi security force na kaptuna halubadagi miyamna lebak sinba thuna akan ba khongjang satharagle police na mamangda kaptuna hatkimanha oiribi nupi amagi haksang potloibagi thoramsu miyamna ngasi pangthokre sahi asigi February amada ku tawduna miyamna mikhal pangthokna chalaiba government gi losingbi ong san chu chi phajin khraba matungda Myanmar gi mafam kya miyamna khongjang changchelaki bamarakta maya trade khain kobinha oiribi nupi ama police na han boyna kaptuna hatkibane nupi masa adu masagi sahi kun chuba mapak kupun thoram pangthokadaba nimit inigi mamangda chadiba February tha asigi mapunda kaptuna hatkibane naifi taw sarda khongjang changchelinge da hatkibane nupi masa adugi haksang asi phawba akan ba security gi section thorang barakta hospital da thamlakhibane ngasi miyoi lising amromna tongan ba car amasung bike sing tongduna laklaga hospital adudagi mahaki haksang da puduna lakhe miyam adu security na jamna section ngak sendana purakhe haksang adu poloi na bagidam miyamna procession amaka loina na cemetery dam tamna purakhe aire khongjang loisingi marakta yaukiba min tet naing ko amana phongdokiba matung inna Myanmar gi dictator amasung hakal loina basingi mafamda media gi kuthang da phongdok ningbade khongjang changchile ba miyosing adu santi wena thabak chathabane mi harpagi thabak lep kadabani jot ke kulai sin na security forcing na misam da ot naibagi thong lep kadabani haike Myanmar gi khwaidagi chawbada ani suba sar oiriba mandale dasu ngarang security force na khongjang changchin khiba miyoi ani kaptana hatke haujik lengak pairiba military junta gi mekta civil servant sing railway worker amasung truck driver kyana civil disobedience campaign leptana changchele protest to kiba miyam adugi mateng pangnabagi dabak manak nakpada leiriba sahar adugi miyamna jatna pon dokta chenchen narakiba matungda police na nongmai kapada miyoi ani adu panduna leikadabane haire Laikidraba ani adugi manungda amadi sahi khon sudriba napa masa amane mahaki kokta nongmaina panbadagi laikanaba ngamdana mafam aduda adumak sheke haire atopa amaduna thabakta nongmai maruna panbadagi hospital tamna purakpaki lambida laikidabane khongjang changchileba music adugi marakta kaya amaso nongmaina panbadagi chathina asok apan yawkhibagi baudam laire MLA taragani thoi ki madakta court na sayul ani ki batam tharakpa laite Chief Minister N. Birena Luchingba Laigak Asigi Hagulakpada Parliamentary Secretary Oina MLA Taragani Thoi Haplamba Adugi Matangda Manipur Pradesh Congress Committee MPCC na Phongtoki Wafamadu Myamda Amade BJP Thaumising da Samamnaba Thokanaba Aranba Wafamne BJP Manipur Pradesh ki Luchingba Sing Manungda Amu Oriba K. Sarat Kumar Ngasi Paumising da Wafamasi Phongtorakibane Supreme Court of India na Thokiba Order Adugi Copy Puthokladuna Paumising da Yangan Ke Order Aduda Yauribasi MLA Taragani Thoi ki case adugi issue notice haiba khaktani Congress na Supreme Court ki order aduda MLA Taragani Thoi disqualify tawbagi proceeding lokhatpaga loinana sayul ani ki matam pikhre abasi aranba yumpham yaudaba paune masimak yamna laibak thibane Congress kumba party amana asigumba miyamna khaglakadab aranba wafam phongdokani haibagi thajabat leiramdabani adumoinamak sem chajinba aranba pau pirakpa asi miyamba landa lamjingnaba honabani hain maral sikhe thauri yalaga siramle Impal West District ki Lampel Police na konba sangangai awang lekai dengan sinong tilpung marirom tabada miyoi ama masagi kada thauri yalaga siramle laikidraba miyoi adugi mamina moirang tem ranjit sahi yang higa mari apakpa laikidraba moirang tem chandra kawe laifamna sangangai awang lekai dagini haire miyoi asi masagi kagi bim da thauri yanduna sirambane haire asi bahaksang adu police na lokalaga rim smoke ta thamjin khre thogdok adu kamari leina Lampel Police na UD case ama register tawkhre Nagalamaromda UKLF na tamthina foramle ngasi nungtil pung amarom taba madamda moregi kanan bank gi lunmen len baite koba ama UKLF ki town commander Haugin Haukep ki command makada lubachi ki cadre singna S Moljoy Place ta tamthina foram gi thawung adu Technopol district lai patongan tongan ba lup kan akan bamong da kandem tawrakle Baifai Student Association Technopol district na thadorak ba zerol amada Tawdok kasigi matangda more police station da FIR amat lodge tawkhre ato papau amadana ijat manghan ba hatpagi sibagi serak pikre sahi mapan khakta ngari pinapi masa ama namduna ijat manghan ba amasang hatpagi maralda Bihar gi Gopalganj district ki court amana miyoi ama sibagi serak pikre Gopalganj ki additional district and session judge Balendu Sokla na ngarang Joy Kishore Sakoba miyoi adubo IPC amasung
Prevention of Children from Sexual Offences POCSO Act tongan-tonganba section singki makhada mara leire haina lakthoki arweda content sing asigi maruiba pau khara ase papagdam jariba Manipur Local News YouTube channel lamadi Facebook page asirahi yengbiri pokna mapadhaga jari channel asina tomda kanarabadi subscribe to video bisuna subscribe to bir moloinana like and share to basu kawi gunupna mapu amukhana thagajari